Afawa maming leraba eikhoida inspired oigadaba kayagi punsi wari singi manung channa ngasishu puduna laksari atopa punsi wari ama 5 times Mr. Universe title, 7 times Mr. Olympia title, success oidaba businessman, politics, philanthropist, author, Hollywood actor, hairiba hiram singsida mai pak laba misak ama oikraba Mahakki Arnold Schwarzenegger. Kana gumamadi hairiba title mayam se amakak phangbada yare haiduna tokthokliban. Tasengna body building na Arnold bu masak taglak banate. Arnold na body building ase pirtibida masak taglakibani amadi career moina khanba yai haina fawba malemda utki. Leptaba makhatana dumak hotnaba haibasina kadaifaoba ibu lamjingba ngami amadi Isana isabu thajaba thamba self confidence haibasina ayaki pandam adu phangnaba hotnabada kadaifaoba kanabage haibadu ngasigi video asidagi khangminnasi. Ngasi sumausa gum punsi maikena mayambu taram nokchabaga loinana noluksari. Channel asibo ahanba thengnabiba oirabadi subscribe soidana tobiyo. Channel asina adongi punsigi hingbagi mahau soidana khangangani. Adombo afaba punsigi lambi amada soidana pugani haiba achetpa thajabadu piri. Adongi maman yamlaba matam kya channel asina sumang manghanjaro. Bell icon soidana nambiyo anoba video singe notification phangnabagidama. Amadi video asina adomda karigumba kanaba khara phangali haina khanbirabadi like share tobiyo amadi pukningi warulse comment section da thambiyo. Adongi comment sing amata chetadana nainazai. Arnold Schwarzenegger Austria's second largest city ama wariba Grace dagi 3.2 km rom chalaga laiba thal hairiba mafamduda 1947 gi July 30 da poke. Mahak Aurelia amasong Gustav Schwarzenegger gi anishuba machani Mahakki mapa local chief of police oina second world war gi matamda thabak torame. Aduga Mahakki mama su one of the police officer moirame, but not like his father. Mama di yamna ing tablame. Mayambagi mamingna manhurt kawi matamse Austria gi parents sing ase aduki matik strict oy. Lam helabade yochaina puthabasi yamna chanariba matamle. Mapaga mari khara phatrabasu mamana di yamna luna tawjai. Schwarzenegger gi YouTube video amada asumna phongdoi mahakna fangliba achievement pumba mamana takpirakiba self confidence, dedication amasung love haibaduna ni haina credit pumba mamada pi. Maramasina macha ma phanba haibasi mamagi chawraba daita lei matam pumbada mamana mapadagi hena masasinga achetpa mari leinaba hengani. Arnold gi mapa se favoritism aduki matik lai machanupa ahan manhart na hena preference pibana amadi mahaki thawongna kariguma kanda Schwarzenegger se Gustav ki hek pokchaba macha natabadona khalakpa phawba yauke kariguma kanda Schwarzenegger bu tamthina fuba yauke tasengna konna mahakna phongdorakpagi matungina child abuse toba haibaduma oigani haina thame. Arnold da angang oringai thoidongna lairik pharakpa satra ma oirakide adubo ayama matamda mamon nokpa maithong friendly oiba aduga matam punamakta active oirigadadi legale. Anoba khoding tamningba khangningba yam energetic oina haurai mahaki imung asi paisagi problem asimadi adumak leirai mahakna pokpa angang oringai matam ase second world war loikiba matung hek oibana lairaba family haibadumadi adum oirame mahakna angang oringai khwaidigi nuaiba mikup ama hairagadi refrigerator anoba ama lerkibadune. Schwarzenegger gi mapa se athlete ama oina so horakpana Austria gi traditional sport ama oiriba Bavarian curling da champion ama oiba pamlame. Mahakna angang oringai sport makhal kya sanarai mahakna sahi 10 muk surokpa aduaida America gi fazaba photo kya urame masidagi mahak USA da chatnabagi mangama mangba hoke mahakna sahi 10 mari surakpa swai faubade football bu career amoina khallaga kanna sanarambadagi nongma mahaki football gi coach na sanaroi habasi masa ma u bhabasu darkar oibana local gym amada pushinbirame numisi da gym madu da toromliba mawong mayamna practice tawriba khuto makhoigi masa ma u uruba maktada mahaki wakalonda ahongba malake amadi body building da attraction toke numit asidagi mahak football tokthoklaga body building bu career amoina khanba hoke mapana police amoina horakpana mahak pusu police oheningke aduga mamana di business trade school da chalanba pamke matamasida mapagi mayokta career ama khanba haibasi araiba mo oiramde. Mahakna Grace ki gym amada hek chatpa matamda manak nakpada leiba movie theater singda marak changduna mahaki body building idol oiriba Steve Reeves, Rec Park, Johnny Weissmuller gi movie sing yenglame. Masidagi shu mahak inspire amadi self motivated aduki matik tauke. Mahaki body building idol oiriba makhoina Hollywood actor masu oiba ngamlaga ai karigi ngamloi haiba wakalon sina tattana mangonda tumba chaba khangdana otke. Asumna bodybuilding amadi acting ki career da ngauduna USA da millionaire amo oiruna bagi manglanda lupa horke mahakna hai denazar moina ayak Steve Reeves yamna pamjarake mahaki mai pak bagi wariduna ayaki akoibada laiminariba singna ayaki manglansi karino khangdrabasu ayakna tawbada oithokpa yaba haibasi karino haibadudi khanganke mahakna mai paklakpa success oirakpa mahaki pandam phangliba punamak Steve Reeves part ama ni haina phongdoi
ꯑꯗꯣꯝꯁꯨ ꯑꯥꯏꯗꯣꯜ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯁꯣꯏꯗꯅ ꯊꯝꯕꯤꯌꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯅꯩꯅꯒꯗꯕꯅꯤ ꯀꯔꯝꯅ ꯍꯣꯠꯅꯔꯛꯄ ꯀꯔꯝꯅ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯤꯕ ꯍꯥꯏꯕꯁꯤ ꯊꯤꯖꯤꯟꯒꯗꯕꯅꯤ ꯑꯃꯗꯤ ꯃꯗꯨ ꯌꯧꯅ ꯃꯥꯏ ꯄꯥꯛꯅꯕ ꯅꯍꯥꯛꯁꯨ ꯍꯣꯠꯅꯒꯗꯕꯅꯤ ꯃꯥꯏ ꯄꯥꯛꯂꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯗ ꯑꯥꯏꯗꯣꯜ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯍꯦꯟꯒꯅꯤ 1961ꯗ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯆꯍꯤ 15 ꯁꯨꯔꯛꯄꯗ ꯐꯣꯔꯃꯔ ꯃꯤꯁꯇꯔ ꯑꯣꯁꯇ꯭ꯔꯤꯌꯥ ꯀꯔꯠ ꯃꯦꯔꯅꯨꯜꯅ ꯒ꯭ꯔꯦꯁꯇ ꯑꯍꯥꯟꯕ ꯇ꯭ꯔꯦꯅꯔ ꯑꯣꯏꯅ ꯑꯥꯔꯅꯣꯜꯕꯨ ꯖꯤꯝꯗ ꯇ꯭ꯔꯦꯟ ꯇꯧꯕ ꯍꯧꯈꯤ ꯑꯁꯨꯝꯅ ꯑꯆꯦꯠꯄ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯖꯤꯝꯗ ꯇ꯭ꯔꯦꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯁꯥꯏꯀꯜꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯔꯜꯗꯒꯤ ꯒ꯭ꯔꯦꯁ ꯐꯥꯎꯕ ꯍꯥꯏꯕꯗꯤ 4 ꯀꯤꯂꯣꯃꯤꯇꯔ ꯔꯣꯝ ꯍꯦꯛ ꯆꯠꯇꯨꯅ ꯇ꯭ꯔꯦꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯊꯧꯑꯣꯡꯁꯦ ꯌꯥꯝꯅ ꯌꯥꯅꯤꯡꯂꯝꯗꯦ ꯃꯔꯝꯗꯤ ꯃꯇꯝꯁꯤꯗ ꯑꯣꯁꯇ꯭ꯔꯤꯌꯥꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯥꯏꯕ ꯀꯦꯔꯤꯌꯔ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯄꯥꯝꯅꯕ ꯑꯣꯏꯔꯝꯗꯦ ꯑꯗꯨꯒ ꯀꯦꯔꯤꯌꯔ ꯑꯃ ꯑꯣꯏꯅꯁꯨ ꯂꯧꯅꯔꯝꯗꯦ ꯃꯄꯥꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯒꯤ ꯍꯦꯟꯅ ꯖꯤꯝꯗ ꯆꯠꯄ ꯊꯤꯡꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯃꯅ ꯃꯌꯨꯝꯗ ꯖꯤꯝꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯁꯥꯟꯅꯔꯝꯃꯤ ꯃꯍꯥꯛꯅ ꯗꯦꯗꯤꯀꯦꯁꯟ ꯇꯧꯕꯒꯤ ꯆꯥꯡꯁꯤ ꯁꯟꯗꯦ ꯅꯠꯇ꯭ꯔꯒ ꯁꯇꯔꯗꯦ ꯖꯤꯝ ꯀ꯭ꯂꯣꯖ ꯇꯧꯕ ꯅꯨꯃꯤꯠꯇ ꯐꯥꯎꯕ ꯁꯣ ꯊꯨꯒꯥꯏꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯖꯤꯝꯗ ꯑꯃꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯀꯦꯔꯤꯌꯔ ꯑꯁꯤ ꯀꯌꯥꯃꯨꯛ ꯍꯛꯆꯤꯟꯅ ꯂꯧꯕꯒꯦ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯏ ꯅꯣꯡꯃ ꯖꯤꯝ ꯆꯠꯍꯧꯗꯕꯗ ꯃꯁꯥꯁꯦ ꯑꯅꯥꯕꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯑꯃꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯁꯥꯒꯤ ꯕꯣꯗꯤ ꯑꯁꯤ ꯃꯤꯟꯁꯦꯡ ꯐꯥꯎꯕ ꯌꯦꯡꯅꯤꯡꯕ ꯄꯣꯛꯍꯟꯗꯦ ꯌꯦꯡꯕ ꯉꯝꯗꯦ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯅꯍꯥꯛꯀꯤ ꯄꯥꯟꯗꯝ ꯒꯣꯜ ꯑꯁꯤ ꯆꯞ ꯆꯥꯅ ꯂꯩꯔꯕ then you must dedicate ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯅꯍꯥꯛꯀꯤ ꯄꯥꯟꯗꯝꯗꯨꯗ dedicate ꯇꯧꯒꯗꯕꯅꯤ ꯅꯁꯥꯁꯦ ꯀꯠꯊꯣꯛꯄ ꯆꯪꯏ ꯃꯇꯝꯗꯨ ꯈꯛꯇꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯍꯥꯎꯁꯦ ꯂꯧꯕ ꯉꯝꯒꯗꯕꯅꯤ 1965 ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯣꯁꯇ꯭ꯔꯤꯌꯥꯟ ꯑꯥꯔꯃꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯐꯪꯂꯝꯃꯤ ꯑꯣꯁꯇ꯭ꯔꯤꯌꯥꯟ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯁꯤꯇꯤꯖꯦꯟꯁꯤꯞ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯛꯄꯗ ꯆꯍꯤ ꯑꯃꯒꯤ ꯑꯥꯔꯃꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯕ ꯌꯥꯗꯦ ꯃꯁꯤꯒꯨꯝꯕ ꯂꯣ ꯑꯁꯤ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯆꯠꯍꯟꯅꯤꯡꯉꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁ ꯉꯝꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯗ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯏꯃꯥꯔꯖꯦꯟꯁꯤ ꯁꯤꯆꯨꯋꯦꯁꯟ ꯃꯐꯝ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯑꯥꯔꯃꯤꯗ ꯖꯣꯏꯟ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯗ ꯂꯣꯟꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯀꯣꯟꯇꯦꯁ ꯑꯃ ꯌꯥꯎꯔꯨꯅꯕꯒꯤꯗꯃꯛ ꯌꯨꯔꯣꯞꯇ ꯆꯦꯟꯈꯤꯔꯝꯃꯤ ꯑꯃꯗꯤ ꯀꯣꯟꯇꯦꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯀꯣꯛ ꯇꯥꯗꯨꯅ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯌꯨꯔꯣꯞꯀꯤ ꯃꯅꯥ ꯐꯪꯈꯤ ꯑꯁꯨꯝꯅ ꯇ꯭ꯔꯦꯅꯤꯡ ꯕꯦꯁ ꯀꯦꯝꯞꯇ ꯍꯜꯂꯛꯄꯗ ꯐꯥꯗꯨꯅ ꯅꯨꯃꯤꯠ 8ꯅꯤ ꯃꯤꯂꯤꯇꯔꯤꯒꯤ ꯖꯦꯜꯗ ꯂꯩꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯝꯄꯤꯇꯤꯁꯟꯗ ꯁꯔꯨꯛ ꯌꯥꯔꯨꯕꯁꯤ ꯃꯍꯥꯛꯀꯤꯗꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔꯗ ꯉꯥꯎꯕ ꯒꯣꯜꯗꯨꯈꯛ ꯎꯕꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯊꯣꯛꯂꯛꯄ ꯌꯥꯏ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯀꯣꯟꯇꯦꯁ ꯑꯗꯨ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯑꯁꯦꯡꯕꯅꯤ if you have a vision don't think about any consequences just focus to your goal military training loiraba matung mahak Grace ki Stererhof hotel da sinba contest amada mahakna runners up taki contest asi mahakna winners mak oidrabasu best will man of Europe haiba mingthon phangki hairiba contest asi dagi mahak body building ki career da famous oiba horkibani body builder amadi judge kayana mangonda mideng thamba horaki masidagi mahak Mr. Universe ki damak London da chatkirame 1966 da National Amateur Bodybuilders Association nabana sinba contest asina Arnold gi ahanba plane gi trip oiki Mr. Universe ki contest ki dama qualify oina bo hona ba haibasi araiba amadi nati haiba contest asida American winner oiriba Chester Yorton ga yengnabada muscle fazabagi chang ase khajik watpana runners up taki adubo haiba contest ase amateur ne professional makti nati competition asida judge amo ina fangkiba Charles Wake Bennett Arnold urubada aduki matik impress toke amadi Arnold gi coach oina bagi offer torame amadi mathangi Mr. Universe ki dama chahi ama chukna training piba ngamgani haina phongdoklame Arnold su harauna accept tawbuga loinana Bennett ki makhada bodybuilding ki training horake matamasi thoidokna paisa paiba natabana leifam gi damak awaba moirame adubu Bennett na mahaki London Forest Gate hairiba mafam sida leiba gym sanafam anigi manungda ama oiriba mafam asigi mathakta apikpa ka amada leinabagi khudong chaba piramme hairiba training manung asida mahak muscle aduki matik build up torame amadi English su tamba horaglame mahaki top magun ama haiba taragadi momonta noktuna leibasini mahaka training tauminariba marup singna phongdokpada mahaki maithongda asawbagi mami amukta tabu ukide Bennett ki manakta leiringai 1966 da mahaki angang oiringai gi idol ama oiriba Reg Park kasu unabagi tanja phangke amadi Reg Park ka punna train tauminaduna yamna naksinaba marup oike asumna Bennett ki mireng makhada kanna honarba matung 1967 da masagi chahi kun surakpada Mr. Universe ki title lowba ngamke amadi the youngest ever Mr. Universe ki world record thamba ngamke haiba contest asisu amateur ne aduga mathangi haibadi 1968 ki professional Mr. Universe ki title amuk lowba ngamke matamsi nabana sinba Mr. Universe asina bodybuilding gi di prithibida khwaidagi chawba contest oike
Mr. Olympia siliba the International Federation of Bodybuilding and Fitness IFBA asi thoidongna popular oidriba matamni hariba matam asi mahak Germany gi third largest city ama oiriba Munich business school amada tamlamme aduga health club amada thabak torame mahak English coaching su kanna torame mahak ki English coaching oza Roger C Field tattana hai ayhak afawba miyamna masak khangba actor ama soidana oigani mahakna sahi tara khak ngairingaida manglakhiba manglan USA da chatuna bodybuilding gi masana da afawba moiduna afawba actor ama oinabagi manglan adu tamna mangphaunanabagi lambi uba horake Munista chahi amarom lairaba matung masagi chahi kunmathoi haibadi 1968 ki October thada USA da laki California gi second largest city oiriba Los Angeles gi Venice hairiba mafam du da leiba Gold Gym da Joe Wider gi makha da train tawba mu horke matamasida professional wrestler superstar Billy Graham gasu yamna nakshinaba maruboiki USA da mahangna laklaba matung success oirakpagi wari kaya da Joe Wider gi achoba role leiki 1969 da London da sinba Mr. Universe Professional da mahaki childhood bodybuilding idol Rec Park maithiba piba ngamki amadi title lawki asuna 1970 da haibadi masagi chai kulumdoi surakpada IFBB IFBA na New York da sinba Mr. Olympia gi title lawba ngamki mahaki tongan mamaguna mana mahaki competitor singbo demotivate tawba yamna hai nahak sida kaidoba laino winner di aina soidrabani ne matam mangnaba kaikandabada sifau laknabagi bharata dum hena pamudra yumda nungaina Arnold na Mr. Olympia lobagi pawdum tagi haidana asuna mentally mahaki competitor singbu down ohele masina mahaki achoba mai pakbagi wari ama oiki asumna thangna 1971 Paris 1972 Essen Germany 1973 New York 1974 New York 1975 Pretoria South Africa da pangthokpa Mr. Olympia gi mingthon phangmangamki thangna taruklak Mr. Olympia gi mingthon phangmangamki film gi career gi 1980 da ikang khanghaudana hapta nipan khak training toraba matung Mr. Olympia gi da amuk lake asumna 1980 da su mahakna tarelak suba Mr. Olympia gi title lawke adubu masi khwaidigi chawba controversial Mr. Olympia amadi oike maramdi Arnold matamsida thoidongna muscle fazaba matik chaba haibadudi oikide amadi mangondagi matik chaba competitors kaya yauke masigi matung officially bodybuilding gi career loishinki asumna 7 times Mr. Olympia gi mingthol phangba haibasimak dedication concentration amadi determination adu kadaifaoba youna tawbagi haibadu takpane nganna mahaki wakalna uba ngamkhibase mahaki manglan kaya mangphaunanabagi lambi ase bodybuilding ki career no oigani haibasini adubu laibak thibadi mahakna Mr. Olympia gi kanna train tawringai 1971 da mahaki mayamba manhart yu ngawraga gari thobadagi accident da laikide masigi mathang 1972 da mahaki mapa Gustav amuk laikide 1977 da phongkiba mahaki lairik Arnold the Education of Bodybuilder hairiba autobiography amadi weight training guide amasu oiriba lairik asi huge success oigi USA da famous oiba magazine After Dark da su mahaki article ningthina hapke amadi cover photo fawo oirke mahak matamasida California gi Santa Monica College da English class tamba amuk hauki adubu mapung phabadi oikide asumna Los Angeles ke University of California da makha taba upper division class ki damak chatpa horme correspondence learning oina University of Wisconsin da makha taba education tawduna professor kayaga tattanawna final exam piki asumna 1980 da formally oina graduate loishanki amadi marketing amasung business administration da bachelor degree paiba ngamki amasung 1983 da mapung phaba USA gi citizen oiki mahaki film gi career se 1969 dagi horake Hercules in New York hairiba low budget movie asina mahaki ahanba acting career semba hoke movie asi mahakna audition yawrba matung film gi kudong chaba phangkhibani mahaki English ngangbagi mong ase Austrian accent yamna changbana maram moiraga dub tawduna puthokiba cinema ma oy maram asina movie ase thoidongna maming chatpa oigide mahaki maming Schwarzenegger ase spelling ga pronunciation ga su aduki matik khenabana mayamna pabada aruba ma oibadagi Arnold Strong haina maming onthoke adubu mahak cinema asidagi excited adugi matik oiki mahaki Hollywood star ma oibagi manglan adu naksilakle haina khanki mahaki ani suba movie ase 1973 gi The Long Goodbye haibasina oiki masidadi mahak cinema asigi credit faw fangide matik amakak yaukhibani mahaki acting career horakpada mayamna mahakpu demotivate aduki matik tawke mahakna sumna hai acting gi career si horakpada mahak aduki matik khudong sadaba ikaiba kya nangki Azen amadi casting kayana ayhaki body se kame hena chawi film gi career da chanade aduga aigi English ngangbagi mong pronunciation ase Austrian accent ka hena changba yamna nongningba khonthok oi aigi ming asi yamna sangi haiba thokte aduna naming sindo
tasengna hairabada mangonda encourage tobiba misi amatta thengnakhidi haiba yai amadi mayamna ayaksa film da sumoi oithokloi haina tattana karem kathaina duna demotivate aduki matik tawki aduba Arnold gi manglandi kaidongda kaiba tawkide hena dum thona haptuna singnabagi wakalon amaga loinana mayamna ngangnari bapumba manada haptana mahaki tawgudabadu adumak torame mathang mahangna acting gi career da miyamna masak khangba haurakibase 1976 ki Stay Hungry dane film asida mahak Golden Globe Award for New Star of the Year actor gi title loduna USA da masak maming khanglaba actor ma oiba ngamlaki asumna mathang film da khongdarak laba matung mahakpu prithibigi mafam khudingmakta yamna pawnaba actor ma oirakibadi 1984 da puthokiba James Cameron gi action namadi science fiction movie The Terminator dani asumna 1980s gi matamda kanna faukiba Hollywood action superstar ase Schwarzenegger amasung Sylvester Stallone asumna Terminator gi Arnold gi yamna famous oikiba dialogue amakak haiba targadi I will be back prithibida shega kaina fauki amadi mimicry toba kayana wahi matek asi kanna matau tamnakibagi wari leke Commando 1985 Raw Deal 1986 The Running Man 1987 Predator 1987 and Red Heat 1988 mahaki maming chatkiba box office ta huge amount kaya collection toba ngamkiba action movie sing mahak mai paklaba comedy movie kaya dasu lead role actor mo oiki mahaki personal relationship ki matang dadi 1969 dagi 1974 fawba Barbara outline ga nungsinarame mahak English ki oza amani Barbara na ordinary life amakak pami adubu mahaki manglandi madu nate asumna mot khenarakpadagi lapthok nakhi amadi 1977 da Sue Murray ga amuk nungsinaki matamasida haibadi August 1977 da Robert F Kennedy tennis tournament da USA ki president John F Kennedy gi niece television journalist Maria Shriver ga khangnaki amadi mari leinaba horke asomna Murray amade Shriver animak sahi amarom mari leinaraba matung 1978 ta Murray na makhoi ani gi mari khanglakpadagi lapthoki asomna Shriver ga April 26 1986 ta lohongki amadi masa mari leiki 1997 da Benakobi nupi amaga aronba mari leinaduna angang phawba yauki haibagi wahodagi 2011 da Shriver ga leiminakhidre lapthok nakre aduga 2017 da finalize wena makoyani officially divorce toki mahak ngallingai matamdagi USA ge one of the leading political party ama wariba Republican da register tawkhrabani mahakna 2004 da Republican National Convention amada wangang mada mahakna 1960s gi Austrian gi socialist ka democratic oiba mong si aduki matik manabana Republic ta register tawkhibani haina phongdoi matam asidagi mahak politics ta interest laikhrabani adubu governor oibagi wakalon lakhibadi 1985 ki Stop the Madness haiba Reagan administration na sponsor tawba anti-drug music video album asida saruk yakhiba amadi 1988 ki presidential election da Republican amoina George W. Bush ki Maikei speech speakiba amadi political background leiba family amada luhongluba asidagi ni haina phongdoi 1988 ki presidential election da speech speakiba asidagi mipum khudingmakna mahakpu Republican amadi politician ama oina masak khangba hoki 2003 ki recall election da candidate ama oiragani haina lauthoki adubu mahakpu karem kathaina ba magi mayokta wangangba kayana tatana oiroidabada bodybuilder amadi film ama mai paklaga politics da amuk lakpa haina criticize aduki matik tawki punamak maithiba piramlaga 2003 dagi 2006 fawna recall election da aduga 2007 dagi 2011 fawba full term 38 suba governor roiba ngamki mahakna governor roiringai climate change gi matang da campaign kaya pangthoki same sex marriage dasu support tawki amadi gay rights ki matang dasu support tawduna thabak kaya pangthoki child abortion thingnabadasu kanna honarame amadi masigi matang da wa kaya ngangki climate change gi mayokta action kaya tawduna global warming solution act of 2006 semduna implement tawangam kiba kaya dagi 2007 European voice campaigner of the year award fawba phangki mahakna governor oiringai $175,000 gi salary kaidongmungda lawkhide maramdi mahakna asumna phongdoi mahakna film dagi yamlaba paisa talakhre karidamak ahenba lanthum tansingani thamoi sengna California gi praja singidamak karigumba afaba thabak khara tawba pamki mahaki thabak khudingmakta extraordinary oiba karigumba kharadi adumak tawi Indian rupees da lupa crore amaga lakh 13 oigadaba salary gi senpham lawdaba haibasima selfish oidaba kathopagi magun ama yawba amadi sincere honest oibagi magun adu takpani iramdam sidasu makoiguma luchingba amadi adumak darkar oribani thika taromlaga ABC mafam marang khangdaba kayana rajniti bu lana sizinaba praja miyambu aranba lambi da lamjingba mathamoi shengdaba lauri makai piriba makai penba naidaba okpa naidaba kayana iramdam sida luchingba oibana noma nomagi lekha taraglibani
pung kun mari khak layeng bada lishing humdra rom lobang ngamliba iramdam sigi private hospital singda lairaba praja kayana wabana harkar launarba pandemic ki matam sida covid test ki mamaladu makoina lowning mamal lobang ngamlibane upai leitaba tanjagi khudong chaba lowduna lairaba praja kayagi humangmalna tanjaba senpham nungsi haitana mallibane mahak mai paklaba businessman amasune mahakna planet hollywood stallone ga punna yam sanglaba matam mai pakna invest tawduna laki mahak maming leiraba company kaya da invest towi mail order ki kuthangda body building amadi fitness ki equipment kaya mai pakna dalolitik torame mahak ki nupi driver ga punna 1992 da restaurant amasu Los Angeles gi Santa Monica da chaji on man haina German loan da maming thonba restaurant amasu mai pakna salairam asomna Arnold Schwarzenegger hauji leather koba fitness ki company ama linkatuna miyam da fitness ki career da mai pakanabagi pandam da physical therapist Heather Milligan ga punna thabak tawminari rumors oina makoi ani mari leinabagi wari su kariguma kanda leirabasu official oina khangmamakti leitri masagi net worth asi anoba March 2021 ge report amagi matung ina $410 million ni haina phongdoi body building ge career acting business amadi politics punamak mai pake maramdi mahak masada thamba thajabagi chang asi aduki matik wange if they can do I can do nang ngamlabadi aishu ngamgani haibasimak mahaki mindset ta fit tawduna matam punamakta thamki matam punamakta momon nokpa maithongna miyoi kayagi pukning khudum chanma ngamki feel kaya da mai pakpasigi maramda mahakna interview amada asumna phongdoi mahakna body building gi matamda atopa amata urudaba body building khak mai paknaba madukhak focus tawkhiba aduga acting gi career madukhak uba asumna amaga lonsinnadaba amata oina udaba masina mahaki mai paknabagi lambi adugi panthung yoba ngamkhibani haina phongdoi asumna nahaksu nangi tawgadaba nathau pandam dukak hana khanba mathau tai amaga kaidonungda yansinnagano football sanaba uraga football sananingba cricket sanaba uraga cricket sananingba cinema ama ani yengluraga hero kumningba isai phajaba amani taruraga amuk isai sangninglakpa haibasidi amasu oida jayan khoyanaba mathong maram khangdaba kanga thaga oigadaba kanadraba punsi ama oiba natana ataya topa lambi leite one of the best quote from Arnold is positive thinking can be contagious being surrounded by winners help you develop into a winner afaba positive oiba wakal da se lawnagadba sathiba leina makalamane magi fil amamamda mai paklaba miyoisinga matam chuppada laiminabasina nahakpusu mai paklaba misak ama oinabagi lambi du da pushingani maram asina nahakna YouTube ta karamna matam lelibage Facebook ta kari yenglibage amadi kanaga tinari kanaga loinari haibaduna adumang nangi future oigadoribane mathong chadaba YouTube video yengba chaba thakba bhut pret ki wari kanadaba nungsi nungon gi wari Facebook ki kanadaba short video kayana nahakpo amamba lambi da pushingani maglan gi ipak amada tahongani nahakna afaba misak ama oiba haibasa nangi nungti gi tawriba thabak singuna sakhi oiraga lepkadoribane matang asida poet novelist scientist theater director su oiriba German macha Johann Wolfgang gi quote amakak ningsing lai show me your friends I will tell you who you are